अहानबद तेंदक मरुब पाखर लेजिस्लेटिव असेंबली मथंद सीजगदौरीब्रा मणिपुर की गवर्नर अजय कुमार बालान ममांग थागी कुनगा मरीद थोकिब तरागनिथोय सुब मणिपुर लेजिस्लेटिव असेंबली की तरे सुबु सेशन हो कौबगी ऑर्डर दुंगसी थोकिब गवर्नर की अतोप ऑर्डर मना सनद्रे हाइना लाउथोकिबग लोइना हौजु लैरिबा तरानिथोय सुब मणिपुर लेजिस्लेटिव असेंबली सी मसा मथंद सीजगदौरीब्रा हाइबि वाफम अमा लाखली Constitutional experts na pauksi sida phungdorakpa matung ina assembly gi session ni mamang da phamkiba session adudagi paraga tha taruk ki manungda amuk phamdragadi assembly du masana sire haina logani haiba constitution gi oiba wafam sing lei hairina su pawmuna makhatari atoba thajaningai oiriba pawmana February tang tarag nithu unani haibagi mangoinana BJP North East ki in charge su oiriba Samit Patrana Manipur gi MLA singaloinana Close Door meeting ama pangthokri hairi hairibasi North East ki BJP ki in charge oriba Samit Patran hauji Close Door da BJP ki MLA mas minister singaloinana Imphal da meeting pangthok leba paw report tongnarakli hairiba New Delhi da pangthokadoriba February ki tang taragan nithore pangthokani hairiba crucial meeting asigi mangoinana pangthokpani North East light report torak thajani oriba paw sing matung ina Manipur ki speaker oriba Setrabataga Maka wari sanaki belai hai nasu pau muna makhatari. Loina thajeng oi report asina makhata na palibisna lakriba February gitang taragani thoi New Delhi da Manipur gi Chief Minister kana oigani haibadu deciding togan haiba wafam su makhata na report tawri. Manipur top channel gi maikai digi maru bi I pausing myam da thamjari hanmada kangla pau gi editorial myam da thamjagi Imphal city amadi greater Imphal gi mafam sing lukha konga pangkhak narakpa Manipur bu taru tanan ba mafam ama ohenana valenga ki mari lena ba loisangi makok thongba singna akan mathabak lokhalabasu khoirambal kaitel manung amasu masigi akoi wi phibam lu nan ba phibam oiba ngamdana lairi state asigi konung oiri ba Imphal city khoirambal kaitel manung amasu masigi akoi wi phibam lu nan thamma ngamdri ba si lenga ki thoksilda asoi ba leibedagini Amaromdana miyam gi mafam da su lu nan hingbigi hainabi leitabadagi khoirambal kaitel manung khaktana tana greater Imphal gi area sing yauna amot akaina thalaba mafam oiraklibasi lebak thibane masi karidagi oirakhibano haiba tarabadi miyam gi mafam da lu nan hingbigi awareness mapung phana leitabadagi ni lenga ki maikei digi su miyam da lu nan hingbigi kanaba mari hainabi leinaba parks na awareness pangthokpaga iroinana phat hauthi langthokpam dustbin marang kaina thamlabadi Tuan mafam singda phat hauthi apum asasing pai duna lairibasi lehendaba ngamgani lengana amot akai sengdokpa amadi laukhatpegi thabak sing satharabasu miyam gi mafam da lu nan bigi hainabi leitaba miyoi gi masing yamna leibana saikhai bigi sang nomonomi gi hengalakibani Amaromda mising gi sang hengalakpa lepham sinbigi sang hengalakibadigi masa masagi yum da amot akai gi thampham leiraktaba sinamaram moiraga miyam tinba lambi sorok amadi ahangba mafam sing thi duna amot akai hondokpham oirakibadagi state mapu pandaba magi thakta asauba lukha konga pakhakna rakhibane miyamna masa masagi yumda numit khudingi sizinaba polam singi lukha sagum phat hauthi sing Polythene bag yomlaga ayuk amasum numidangi matamda mina una khangnadabagi khudong chaba lawraga lambi gi mataida amot pasing magi area da thadabadagi hendoktuna khullana gari da haplaga puraklaga hondokpigi thapak sing sa thabadagi khatna sainabagi thawdok sing phawbu thokpa yawre torel amadi lambi gi mataida tuan ba miyoi singna amot akai thadapham oirakliba sigi manungda khwairigi hangoi ningai oiba madi Lainatina sandokna bigi asauba maram oiribadi nga yen ok sanna singba kaklaga yon bigi thabak tawriba singi maraktagi sa yen gi matu maku mathibong maril na singba bora khawda natragana plastic khawda hapsilaga miyamna sadok da sintawnariba lambi gi matai singda hondokpham oibadagi ubada hangoiba pokpada natana namthiba manamna miyam gi hel hazard ohele Club singna konba mafam singi lambi amadi ahangba mafam singda phata hauthi hondokpigi athingba thambaga loinana mafam asida amot akai hondokpa yaroi karigumba amot akai thadaba thingnarabadi fine logani haibigi ayiba sirol thetuna thamlabasu tuan mafam singdagi athengba numidang amadi anganba ayukta Sakani natragana mari panba gari singda purakwa phat hauthi thadabagi thingba ngamdabagi phibam lairakhibadagi Imphal area yauna greater area gi mafam singbu asauba lukha konga pakhaknaragliba sigi maramda
Lengaki mari leinaba authority singna akhanaba miyeng sangpham thui lengana state asi taru tanan ma phibam ohenana gi policy semduna policy edu ek oina satna hanana ba honadrabadi state asi gi lusingba singama sum miyambu atop state singi miyamna khwaidi gi hantaba thaki mi oina longnarakani loinana state asi gi mausa gi phajaba saktama madi malem gi mafam ama hekta phangdaba shiroi lili sangai amadi nupi ngakti ki oiba kaithel na singba sing leirabasu lam koiba singi mafamda yengningba leirabasu amot akaina thalaba phibamna maram oiraga hel hazat oirakani kibadagi lakninglasu lakpa tanarak libasi ko honana ba hona phamthi yengnaba punamakti gi nahak nanthok tuna hingba ngambai adubo nasana tawjaba phataba thabak sing adudagi di nanthok pangam loi haba kangla paw editorial myamda special content moina ahanbada myamda thamjari atop paw madana phatta haudi sing niyam sumna sisinarabadi sel onthokpa yai makal khudingi phatta haudi sing mafam sana thamduna niyam sumna sisinarabadi sel onthokpa madi kanaraba har kya sema yai habismi pung khudimangna khangnaribadi state asida thokliba pollution ki issue si hanthan mangamgani haina Manipur Pollution Control Board ki member secretary Dr. W Rosana Fongdokre Manipur Pollution Control Board amasum pathfinder Manipur nu sinduna zero waste composting, recycling, and alternative to single-use plastic. Haibis the Numit sa thagata workshop among Sidigi Thobal district ki Hero Part 1 gi umang lekol haudokre. Eco network ki thawmi single loin na pangthokpa thawramadu na maphamadu gi akoibda leramba plastic ki polam singlak thokpa loin na usaras thaki thawramadu ga mari leinana wangang laduna Manipur Pollution Control Board ki member secretary W Rosana Makataraduna state asida tungan makal gi pollution kya thokpa sina maramoiraga miyoibi gi haksang amadi mauksa gi saktam da sawna sething piri hariba pollution kya asigi marakta pollution kharadi aikoina irai laina hanthan mangami maru oina nomagi oina sizinariba plastic ki polam singamadi atai yungi sizinabagi amot akai sing aikoina mafam sana thamhaurabadi makhal kyagi har semduna chemical fertilizer sizinabagi sang sohanthan wangangmani haiba wafam thamki thauramadu Manipur Pollution Control Board ki informative officer Homenjoy assistant environment engineer M Bisorjit pathfinder Manipur ki president M Basra Samadi Eco Network Manipur ki president L Sinthangamba su saruk yakhi amaromdana mikha ponba haitaba mitai furupni laksagadaba atopa furup lairoi Minister Gobidas Konthaujam Kangladi Ningthau Kalasandragi mitam ama khinbaga loinana April 13 pu amama numit oina lengana sakhangbiu Jaisandra Konthaujam Mikha ponba haitaba mitai furupni amadi furup asibu laksagadaba atopa furup lairoi haina Youth Affairs and Sport Yes Minister Gobidas Konthaujam phongdokre wafam asi Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipa amadi ningkhemsa ningsinglup ani na kusamnaduna Maharaj Kulsandra Dawas Laikidabigi Maudraga Matushuba Ningsing Tharangasi Kanchipur Leba Manipur University gi Auditorium Hall the Pangtok Pathoram the Pongdokibani Thauramadu Youth Affairs and Sport Minister Gobidas Konthaujam Manipur University gi Vice Chancellor Professor N Lokendra renowned historians Professor Naurem Joykumar Ningthemsa Ningsinglup ki President R.K. Vidyapati Sanu Justice Committee and Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur gi Chairman Jaisandra Konthaujamna mathangsin athoiba mithung akhanaba mithung amadi thawramapu oina saruk yakhi thawramadu gi manungsana Maharaj Kulchandra gi saktamna laisu katun ikai khumna botki thawramadu gi subcase ki warol piraduna Yes Minister Gobidas Konthaujamna phongdokhibada Maharaj Kulchandra gi mathawna maringjel kawba leiti kawba yati aikhoi gi lu tongda thampham thui Masada lebak ningbagi ihul amaga loinana thabak pangthokpa ningthawamani marebak nungsibagi ihul ama leiriba du aikhoi khudimaktasu leifam thui ma asi marebak ningbagi wakhallona mangthaduna lei mikha ponbagi wakhal leiti ma kayam marebak ningi haibabu aikhoi da ningsingpam thui Manipur gi history khangbiraga Mount Manipur haina onthokpiba simak thagapa phawi se Minister N Varian gi miyeng makhada haurakliba na hasingna patriotism nationalism khangnaba no Manipur haiba lairiga masu phongle haurakliba mahiroi singda hena takpi tambi khangana na bohona bani mana makha taraduna hai singda salaga makhoi gi weba wari taraba matung maset tanakriba furup asi nauna itholaga punna lemina ba mathoktai punsindabana amang balakani haibasi miyamna khangpham thui Manipur gi lairiba
population asiga yengnaragadi tele leiba kaya amale art and culture amadi sport mingsat puraktuna mangjil thaduna admak lakri Maharaj Kulasandra gi murti ama Kanglada Kinana Bahana Takpiraki Wapamadu, Makok Tongbusing Tanaraga Soidana Tamnava Tabak Pekalaganamadi, Matangi Lakaduriba Maudragan to Suba Maharaj Kulasandra Lake the beginning sing Toram, Kanglagi Hola Pantuna Bohonaragan Haina, Tazaba Piki Bagaloinana, Maki, Hanbanai, the Mareva Nusibi Wakalonasi Equi Amata, let me Saki. Justice Committee Chairman Jaishandra Konthausam Nahai, Manipurgi, Ningthau Singi Manunda Maharaj Kulasandra Kwaidi Ikai Kumnaba Ningthawamani, British ka soidana lan thiengnaragani khangna khangna aset pa phirep ko loinana Manipur kanana ba songthoki ba ningthawni ningtamba leba amagi ningtamba mungani haina singnarakhi ba British ki maru oiba officer banga kaklaga khatki ba bisi Maharaj Kulasandra gi matamnani Manipur British ka yengnabada British na lan gi masa amadi lanmi gi masing heli haibisi matamadu gi ningthaw amadi angamba punamang na khangki adubo athawba sing aduna chaisa kia minai nai thangum na hingbigi mutta nongmatang oirabasu ningtamna hinge khanki lan tawduna Manipur British ki makutta sinnaram labadi ngasi ningthaw Kulasandra bu miyamna lai oina latnaribasi latnaram dabasi gai mana makatan hai Myanmar sin ko ki militant singa su tawnarubadigi Manipur ngasi popi thaduna drug sungpham onthokre drug ki mafia singna popi thaduna Manipur si khudum sanana bohonari asiguma sin ko ki theory singa sigi lalong si Manipur gi rajniti tawriba mi ematana thawoina usilude lenga amadi CSO na songthoktuna thengnariba drug ki mayokta sathariba lanasi thengnaramdrabadi Manipur si aduki mati waramgani ngasi Manipur na wari bisi tungi mirolgi nungai haunabani haiba khangpham thui launam tawduna Manipur launaba hona khiba British pu hatpa ngamkhiba ningthau Kulasandra lairamdrabadi British na Manipur sing asi phawa upay ama tawduna pirampu yai haiba galoinana Kanglada ningthau Kulasandra gi mitam ama khenbina ba lenga na khotnabiyu English singa magasani panga maudraga mathoigi April 13 numerasida Kanglada pairamba pakhangba yekpa Firal Singthaduna Manipur gi ningtama mangkiba numit ni maramaduna numirasibu amamba numit haina lengana sakhangbiyo amari ningthau Kulasandra gi sahi gi pangthokli ba laikidabagi ningsing tharamasi maki mafam oiramba Kanglada Manipur government gi makhada mari lenaba department ga justice committee ga puna pangthoknabi gi yawa PUIK nakalambaromda nungi wadol piraduna justice committee on Anglo Manipuri war 1891 Martyrs and Freedom Fighters of Kanglipaki convener Soraisam Sanjinhai Maharaj Kulasandra Singha Levas Gimatam Sanas Sientaragliba Puari Isiela Sida Oikiba Ningthau Singi Marak Yam Natiana Ningthau Oikiba Singi Manunga Maxomani Ten Kraba Matamamagi Manunga Tokliba Lebaki Siraba Matamaduda Akan Mathauna Magaloina Kongpam Sitna Leptuna Lepa Sigi Matam Sana Laknaba Puari Saktamadu Kaidanaba Honakiba Leva Sigi Ningthau Singi Marakta Maxomani Taupam Topu Ningthau Masama Oibiki Taudanga Dudigi Magnan Toktuna Sakidi Kumza English Magasani Panga Mogdraga Matugi April Kungatreta Kanglada British na Makogi Piral Sinkatuna Langam Piral Sinkat Krabagi Matunda Yangna Bagi Makuta Takitana Bahaidana Yamna Kan Honaki Maki Honazaki Batora Mamadi Tungo Helapu Yaba Poram Punamak Aremar Taduna Yagna Bagi Makuta Taki Lona Yagna Bagi Makutsa Laba Ama Oin Laki Maming Tagi Oina Waya Lushan Linkalaga Lanpam Punamak Wayal Hokiba Aduda Yahonduna Makpu Anamani Kober Itakta Mapun Sisupagi Oina Loy Takibani Asuna Ningba Kairabo Kalon Kayama Puraga Loinana Mapa Mapu Mayam Namasamasagi Ikengaloinana Semgat Kiba Manipuri Kunai Sigi Puarigi Sakta Manki Batugi Taugang Mahni Hava Yazabagaloinana Mitki Pirang Kangbak Ngamdana Matam Lin Keba Wapam Tamki Haojik Close Door Pau Matang Solutions Masu Miampuna no Bob